ngasi amuk taibong kumai YouTube channel na miyamgidamagta pujarakliba wari asidi The Egg imatum haina mingthole. Wari asibu ibirakpa Andy Weir. Wari asibu Manipuri da amuk translate tawbirakpa aigi nungsiraba inaw Bio. Wari asibu oinabu hanabada achoba mateng pangbirakpa Appreciate Player haina mingthonba WhatsApp group asigi member khudimakpu hainingai leitana thagatpa phondoksari. Wari asi hena pukning sana tabinabagidamagta adom gimitto mikup khradang wisanbiyo. Sor asangba ani homdang honbiyo. Hauzik wari ase adom amadi taibang sabiba mapuga sanagadoribu wari ni. Hauzik wari ase miyamda sinazarage. Wakal khalasi nahakse ICU gi phamungda yamna wana khangki. Nahak siraba misak amani. Nahak imung manungna nangi aroiba mikuptu phawba nahak ki seba khasiktang tohurabadi haiduna minu pirang di sinthaning maithongdadi uthoktana khangki. Doctor Singh amadi nurse Singh na nahak ki punsi kannanabgidamakta yamna kanna ngamjabi thakta honaki. Adubu aremba daduna toki. Mikupto nangka eiga thengnaba mikupni. Aina leise kaidano. Ai kai thokrage. Nupa masa nahak siraga lakpani. Ha aibo kaino ai inakta aigi family singi miyoi singna question duna Doctor Singh su yauna. Aibo. Hoi, chumi. Adubu, nang haujikti siri. Karimta nungaitaba phawgana. Mipum kudimak sinariba ngaktani. Nahakna mafam adubu ikoy-koyna lay-layduna yengi. Adubu, mafam ado karimta su leramde. Ahangbagi ahangmana pikthanki. Masigi mafam asibu karino. Kaimta su ude. Nang ay khangnatana. Masibu mayamna hainaba siraba matungi punsi haibidro. Aduga nangna taibangmu sembiba mapu haibidro. Mani. Ai taibang mapuni. Ha. Aigi ima. Aigi isan. Makoy di kamdawa. Ai leitaba duda makoy di kamta toroidro. Maduni. Aina nangi naphamdagi ihan taning basu. Nahak sibada ngairi. Adubu nangi family singidamakta nangna wazaba madu puksel sengba misak magi magulni. Adubu nang karimta wagano makoy karisu tawro. Nahaki imung manungna nangbu nangna tawsaramba hiram khuding kawba ngamdana singthaduna nangbu awangba thakta thangatkani. Nahakpu yamna thina sei thangduna ngangbasu amuk hana tar. Nahaki family na nangbu sonduna mapan thongda kapsarabasu matamna asum chatkiduna akawba kobo mahakna tapna makhoygi thamoibu themjinkhigani. Ado haujikti karimuk tawgani. Ai heaven da satlagadra natraga hell da satoiro. Nate nang haujikti anauba mapok amada pokadabani. Adudi Hindu singna hairambado sumbasani. Hai nupa masa. Religion khudimak magi lambida loina bak sumliba ngaktani. Law aigi satna wari sase. Nahakna mapu mahakka khut samtuna ahangmana pik thalaba mafamduda satna wari sanaki. Ekhoni sadibsibu kaidano. Sab saba pathung ama leite. Wari sabasi satna sabana hena nungaitrane. Aina mapu amada pokpaki kanababu karino. Aigi hana laijaramba memory sing punamaksu loina mangkragani. Aina hingi matamda thengnajarakpa punsigi kawgamdraba thaudoksing marupsinga chen chongduna sanarakpa. Aina tawkiba mayamdo loina aremba oirane. Adumna khanba yade. Nangna haukiba mapok kayada nangna thengnakiba nahaki experience lausing loinamak nangonda yauri lairi. Tawbatabu nang haujiki mapoksi khaktigi oina ningsingba khaktani. Nangi thawai se yamna matik magul leiba thawai ni phajaba posak amani
ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯈꯛꯇꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯈꯨꯠꯀꯤ ꯃꯇꯣꯟꯗꯣ ꯂꯨꯞꯇꯨꯅ ꯌꯦꯡꯂꯒ ꯏꯪꯕ ꯁꯥꯕ꯭ꯔꯥ ꯌꯦꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯒꯨꯟꯕꯨ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯒ ꯈꯨꯗꯣꯜ ꯂꯨꯞꯇꯨꯅ ꯌꯦꯡꯕꯅꯤ꯫ ꯅꯍꯥꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯆꯍꯤ 35 ꯂꯦꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯒꯨꯟꯗꯤ ꯅꯍꯥꯛ ꯉꯁꯤꯁꯨ ꯊꯦꯡꯅꯕ ꯂꯣꯏꯗ꯭ꯔꯤ꯫ ꯏꯕꯥꯅꯤ ꯃꯐꯝꯁꯤꯗꯅꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯇꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯧꯁꯤꯡ ꯂꯣꯏꯅꯃꯛ ꯈꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯍꯧꯈ꯭ꯔꯕ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯈꯟꯗꯨꯅ ꯑꯩꯅ ꯀꯥꯎꯍꯟꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯈꯛꯇꯗ ꯂꯧꯁꯤꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯣꯝꯖꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯣ ꯑꯩꯁꯦ ꯃꯄꯣꯛ ꯀꯌꯥꯔꯛꯇꯤ ꯄꯣꯛꯈ꯭ꯔꯒꯦ? ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ, ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯣꯛꯈ꯭ꯔꯦ꯫ ꯃꯁꯛ ꯃꯑꯣꯡ ꯃꯈꯜ ꯃꯈꯜ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯏꯅꯤꯁꯀꯤ ꯂꯧꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯍꯜꯂꯒꯦ ꯈꯜꯂꯤ, ꯑꯗꯨꯁꯨ ꯏꯪ ꯁꯣꯛ 1729ꯗ꯫ ꯉꯥꯏꯈꯣ, ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯥꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯈꯜꯂꯤꯕ ꯃꯇꯝ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯪꯒꯤ ꯇꯥꯏꯕꯪꯄꯥꯜ ꯈꯛꯀꯤ ꯋꯥꯔꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯛꯇꯤ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯣ, ꯑꯩꯔꯣ? ꯑꯩꯗꯤ ꯇꯣꯞ ꯇꯣꯞꯄ ꯖꯒꯥ ꯑꯃꯗꯒꯤꯅꯤ, ꯃꯗꯨ ꯅꯪꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩ ꯈꯪꯏ ꯅꯪꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯅꯤꯡꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯪ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯄꯣꯛꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯎꯅꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯐꯪꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯣ? ꯌꯥꯝꯅ ꯆꯨꯝꯃꯤ, ꯃꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯊꯣꯛꯂꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅꯤꯅ ꯃꯗꯨ ꯊꯣꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥꯈꯣ ꯅꯨꯄꯥꯃꯆꯥ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯁꯦꯝꯈ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯨ ꯕꯤꯒ꯭ꯌꯥꯟꯅ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯍꯧꯔꯦ, ꯃꯗꯨꯔꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯅꯪ ꯈꯛꯇꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯗ ꯑꯩꯅ ꯁꯦꯝꯈ꯭ꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪꯅ ꯄꯨꯟꯁꯤ ꯑꯃ ꯄꯣꯛꯄ ꯈꯨꯗꯤꯡꯒꯤ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯣꯏꯔꯝꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯩ ꯈꯛꯇ? ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯌꯥꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯪꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯣꯛ ꯉꯥꯛꯇꯅꯤ꯫ ꯍꯥ? ꯑꯩꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯑꯩꯁꯦ ꯃꯥꯂꯦꯝꯗ ꯍꯤꯡꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ? ꯃꯥꯂꯦꯝꯗ ꯍꯤꯡꯈꯤꯕ, ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯍꯤꯡꯂꯛꯀꯗꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯣꯟꯁꯨ ꯑꯣꯏꯈꯤꯕ, ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯖꯣꯟ ꯕꯨꯠꯁꯨ ꯑꯣꯏꯈꯤꯕ, ꯑꯩꯅ ꯑꯩꯕꯨ ꯍꯥꯠꯆꯈꯤꯕ, ꯑꯩꯁꯦ ꯍꯤꯠꯂꯔꯁꯨ ꯑꯣꯏꯈꯤꯕ꯫ ꯅꯪ ꯅꯁꯥꯃꯛꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯥꯠꯆꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯖꯦꯁꯁꯁꯨ ꯑꯣꯏꯈꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯁꯨ ꯅꯪ ꯑꯗꯨꯝ ꯑꯣꯏꯈꯤ꯫ ꯌꯦꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯝꯊꯤꯅ ꯇꯧꯔꯤꯕꯗꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯣꯠꯆꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯣ ꯃꯗꯨꯁꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯈꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯈꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ, ꯁꯥꯎꯅꯤꯡꯕ, ꯀꯞꯅꯤꯡꯕ, ꯄꯦꯟꯗꯕ, ꯑꯋꯥꯕ ꯄꯨꯝꯕ ꯅꯪꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ? ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯨꯝꯅ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯨꯝꯕꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯒꯣꯗ, ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯏ ꯃꯇꯨꯝ ꯑꯣꯏꯔꯤ꯫ ꯅꯍꯥꯛ ꯂꯦꯞꯇꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯏ ꯃꯇꯨꯝ ꯑꯃꯅꯤ꯫ ꯅꯪꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕ ꯃꯇꯝꯗ ꯅꯍꯥꯛꯁꯨ ꯑꯩꯒꯨꯝꯅ ꯑꯃꯨꯛ ꯄꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯁꯤ ꯏ ꯃꯇꯨꯝ ꯑꯣꯏꯔꯦꯀꯣ?
ꯑꯣꯏꯔꯤ ꯅꯨꯄꯥ ꯃꯆꯥ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯊꯥꯔꯒꯦ ꯂꯥꯛꯑꯣ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡꯂꯤꯕ ꯑꯆꯧꯕ ꯃꯦꯁꯦꯖꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯈꯛꯇꯅꯤ꯫ ꯀꯅꯥꯅ ꯍꯤꯟꯗꯨ, ꯀꯅꯥꯅ ꯃꯨꯁꯂꯤꯝ, ꯀꯅꯥꯅ ꯃꯩꯇꯩ, ꯀꯅꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ, ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯈꯛꯇꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯦꯡꯊꯤꯅ ꯎꯔꯤꯕ, ꯅꯨꯡꯁꯤꯗꯅ ꯈꯜꯂꯤꯕ, ꯑꯩꯈꯣꯏꯅ ꯍꯦꯜꯂꯦ ꯃꯇꯥꯒꯨꯝ ꯃꯨꯛꯇꯨꯅ ꯆꯠꯂꯤ ꯑꯃꯗꯤ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤ꯫ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯍꯟꯊꯅ ꯌꯦꯡꯖꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯄ ꯑꯁꯦꯡꯕ ꯂꯟ ꯑꯃ ꯑꯣꯏꯔꯁꯦ꯫ ꯊꯦꯡꯛ ꯌꯨ꯫